ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯈ꯭ꯔꯦ ꯁꯤꯗꯤ ꯍꯤꯗꯥꯛꯁꯦ 3ꯅꯦ ꯍꯨꯟꯗꯣꯛꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯇꯨꯝꯃꯣ ꯏꯃꯥ ꯍꯤꯗꯥꯛꯗꯤ ꯀꯔꯤ ꯍꯤꯗꯥꯛ 이마 ꯉꯁꯥꯏ ꯍꯤꯗꯥꯛ ꯆꯥꯕꯗꯣ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯦꯕ ꯉꯁꯤꯕꯣ ꯍꯣꯏ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯣꯛꯏꯅꯣ ꯅꯪ ꯉꯁꯥꯏ ꯄꯨꯡ 9:30 10 ꯑꯗꯨꯋꯥꯏꯗ ꯍꯤꯗꯥꯛꯇꯣ ꯅꯪ ꯄꯨꯊꯣꯛꯏꯕ ꯃꯣꯃꯣꯅ ꯄꯤꯖꯕꯅꯤꯗ ꯏꯃꯥꯗ ꯑꯣ ꯆꯥꯕ꯭ꯔꯣ ꯑꯩꯕꯣ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯍꯥ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯆꯥꯎ ꯌꯥꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯆꯥꯅꯤꯡꯗꯦꯅ ꯌꯣꯠꯁꯜꯂꯨ ꯌꯥꯗ꯭ꯔꯦꯅ ꯑꯣ ꯍꯌꯦꯡꯗꯤ ꯅꯁꯨ ꯅꯨꯄꯥ ꯂꯣꯏ ꯂꯥꯛꯑꯅꯤ ꯀꯅꯥ ꯀꯅꯥ ꯑꯒꯨ ꯗꯤꯖꯨꯟ ꯅꯥꯎꯕꯣꯏ ꯄ꯭ꯔꯦꯝꯖꯤꯠ ꯑꯣ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯏꯕ꯭ꯔꯣ ꯁꯤꯗ ꯂꯥꯛꯏꯌꯦ ꯆꯠꯈꯤꯌꯦ ꯁꯤꯂꯣꯡ ꯆꯠꯈꯤꯗꯅ ꯍꯜꯂꯛꯑꯅꯤꯕ ꯑꯣ ꯃꯣꯏ ꯁꯤꯂꯣꯡ ꯀꯩꯗꯧ ꯆꯠꯂꯤꯅꯣ ꯀꯣꯏꯕ ꯆꯠꯂꯤꯕ ꯄꯩꯁꯥꯗꯤ ꯚꯥꯔꯤ ꯇꯤꯡꯉꯝꯃꯅꯤ ꯇꯤꯡꯉꯦ ꯗꯥꯛꯇꯔꯗꯅꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯑꯣꯌꯦ ꯎꯝ ꯗꯥꯛꯇꯔꯅꯅꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯑꯣꯌꯦ ꯑꯗꯨꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇꯦꯗ ꯑꯥꯗꯅꯤ ꯀꯣꯏꯕ ꯂꯝ ꯀꯣꯏꯕ ꯑꯣ ꯕꯣꯝꯕꯦꯗ ꯁꯤꯂꯣꯡꯗ ꯌꯥꯔꯦ ꯏꯃꯥ ꯇꯨꯝꯃꯣ ꯄꯨꯡꯗ ꯀꯩꯅꯣ ꯇꯥꯔꯦ ꯈꯪꯗꯦꯗ ꯕꯥꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯗꯦꯗ ꯇꯨꯝꯕꯒ ꯌꯥꯗꯦ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯑꯩꯈꯣꯏ ꯃꯥ ꯄꯥꯡꯒꯟꯁꯤꯅ ꯃꯍꯧꯁꯥ ꯀꯜꯂꯤꯉꯩꯗꯗꯤ ꯄꯪꯍꯣꯠ ꯍꯣꯠꯅꯩꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤ ꯐꯧ ꯕꯣꯔꯥ 4 ꯂꯩꯔꯤꯌꯦ 9 ꯑꯃ ꯐꯧꯗꯣꯛꯑꯗꯤ 4 ꯑꯃ ꯐꯧꯗꯣꯛꯑꯗꯤ ꯌꯥꯔꯦꯅ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯅꯨꯃꯤꯠ 2-3 ꯍꯣꯏ ꯐꯧꯗꯣꯛꯀꯦ ꯆꯅꯧ ꯆꯥꯕꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯕ ꯆꯅꯧ ꯆꯥꯗ꯭ꯔꯤꯌꯦ ꯐꯧ ꯑꯔꯤꯕ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯕꯣ ꯍꯣꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯍꯌꯦꯡ ꯀꯩꯅꯣꯐꯥꯎ ꯆꯥꯔꯅꯤ ꯀꯔꯝꯕꯣ ꯁꯖꯤꯕꯨꯐꯥꯎ ꯆꯥꯅꯕ ꯂꯩ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯕꯥꯅꯤꯗꯤ ꯑꯅꯧꯕ ꯆꯥꯕ ꯌꯥꯗꯦꯕ ꯈꯣꯡ ꯍꯦꯛꯇ ꯍꯥꯝꯃꯦ ꯑꯗꯨꯅ ꯑꯔꯤꯕꯁꯦ ꯑꯗꯨꯝ ꯈꯔ ꯈꯣꯡꯕꯨꯗꯤ ꯍꯥꯝꯗꯦꯕ ꯍꯣꯏ ꯑꯩꯗꯤ ꯍꯥꯝꯃꯦ ꯄꯨꯛꯁꯦ ꯍꯦꯛꯇ ꯊꯤ ꯐꯥꯏꯅꯤꯡ ꯑꯗꯨꯅꯦ ꯇꯧꯋꯦꯕ ꯍꯥꯏꯁꯦ ꯊꯤ ꯐꯥꯏꯌꯣꯗꯤ ꯌꯥꯗꯕ ꯍꯣꯏ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯣ ꯕꯦꯔꯥꯅꯤ ꯑꯩꯅꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯂꯧꯒꯤꯒ ꯋꯥ ꯌꯥꯝ ꯍꯪꯉꯛꯄ ꯋꯥꯅꯤꯗ ꯑꯍꯤꯡꯁꯤꯗ ꯍꯥ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯕꯅꯤꯅꯕ ꯐꯧ ꯀꯌꯥꯝ ꯂꯥꯛꯑꯦ ꯂꯧ ꯀꯌꯥꯝ ꯎꯔꯤꯅ ꯂꯧꯗꯤ ꯑꯩꯈꯣꯏꯅ ꯑꯝꯇ ꯎꯗ꯭ꯔꯦ ꯃꯤꯉꯣꯟꯗ ꯂꯣꯏ ꯎꯍꯜꯂꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯗꯗꯤ ꯃꯥ ꯑꯗꯨꯝ ꯎꯖꯔꯝꯃꯦꯕ ꯎꯕꯗꯤ ꯃꯤ ꯅꯦꯛꯑꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯒ ꯇꯧꯔꯒ ꯆꯠꯂꯒ ꯇꯧꯃꯤꯟꯅꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯀꯅꯥ ꯊꯥꯡꯖꯜꯂꯤ ꯁꯝꯖꯥꯏꯅ ꯑꯗꯨꯝ ꯊꯥꯡꯖꯟꯕ꯭ꯔꯣ ꯁꯝꯖꯥꯏ ꯍꯣꯏ ꯃꯤ ꯄꯣꯔꯛꯑꯦ ꯃꯥꯅ ꯃꯤ ꯄꯨꯔꯛꯑꯦ ꯁꯝꯖꯥꯏꯅ ꯃꯤ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯊꯥꯡꯖꯟꯕꯤꯔꯝꯃꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯤꯈꯤꯕ꯭ꯔꯥ ꯄꯤ ꯍꯣꯏ ꯑꯗꯨꯗꯤꯕ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯡꯒꯟ ꯁꯣꯟꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤꯗ꯭ꯔꯁꯨ ꯐꯧ ꯄꯨꯔꯛꯄꯁꯦ ꯏꯁꯥꯅ ꯕꯣꯔꯥ ꯊꯥꯡꯒꯠꯇ ꯍꯩꯖꯤꯜꯂꯤꯅꯦꯕ ꯍꯩꯖꯤꯜꯂꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯧ ꯌꯥꯝ ꯎꯕꯅꯤꯅ ꯐꯧ ꯌꯥꯝ ꯍꯥꯞꯄꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯧ ꯇꯥꯏꯔꯒ ꯍꯣꯠꯅꯔꯛꯏꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯌꯥꯝꯁꯦ ꯃꯆꯥ ꯃꯥꯄꯟꯁꯦ ꯀꯨꯝꯁꯤꯁꯦ ꯑꯗꯨꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯂꯧ ꯎꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯁꯣꯜꯂꯝꯅꯤꯅ ꯑꯗꯨ ꯀꯩꯅꯣ ꯆꯥꯛ ꯌꯥꯝ ꯆꯥꯁꯜꯂꯣ ꯏꯃꯥ ꯃꯊꯪꯗ ꯎꯅꯕ ꯁꯝꯖꯥꯏꯅ ꯈꯔ ꯎꯔꯤꯗꯨꯗꯤ ꯎꯔꯤꯌꯦ ꯃꯥꯅ ꯑꯗꯨ ꯕꯣꯔꯥ ꯀꯌా ꯄꯤꯔꯛꯀꯦ ꯕꯣꯔꯥ 10 ꯌꯥꯝꯃꯤꯅ ꯑꯗꯨꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯗ ꯈꯪꯗꯦꯗ ꯑꯩꯗꯤ ꯆꯍꯤꯗꯣ ꯌꯥꯝꯁꯜꯂꯛꯑꯕꯅꯤꯅ ꯌꯥꯗꯦ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯁꯣꯟꯕꯗꯤ ꯅꯠꯇꯦꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯍꯦꯛꯇ ꯌꯥꯗꯦ ꯐꯝꯃꯕꯃ ꯀꯜꯂꯦ ꯂꯦꯞꯄꯁꯨ ꯑꯗꯨꯝ ꯀꯜꯂꯦ ꯑꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤꯗꯤ ꯈꯔ ꯇꯜꯂꯦꯕ ꯀꯤꯖꯩꯌꯦꯕ ꯑꯩ ꯇꯨꯅꯦꯅ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯇꯨꯝꯅꯕ ꯍꯣꯠꯅꯔꯣ ꯄꯨꯡ 12 ꯇꯥꯔꯦ 12 ꯃꯤꯅꯤꯠ 10 ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯌꯥꯝ ꯊꯦꯡꯉꯖꯥꯠꯅꯤꯅꯦ ꯊꯦꯡꯉꯦ ꯃꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ 12 ꯇꯥꯔꯗꯤ ꯑꯩꯅꯅꯦ ꯇꯧꯐꯝ ꯉꯁꯥꯏꯗꯩ ꯈꯜꯂꯤꯅꯤ ꯐꯧꯁꯤ ꯐꯧ ꯍꯧꯔꯗꯤ ꯐꯅꯦꯕ ꯐꯧ ꯐꯧꯔ ꯆꯥꯕ꯭ꯔꯣ ꯐꯧꯗꯤ ꯑꯔꯤꯕꯗꯤ ꯐꯧꯗꯤꯌꯦ ꯑꯔꯤꯕ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤꯌꯦ ꯌꯥꯝꯅ ꯐꯔꯦꯗ ꯑꯗꯨꯗꯤ ꯑꯅꯧꯕꯗꯤ ꯆꯥꯅꯤꯡꯗꯦꯕ ꯆꯥꯅꯤꯡꯗꯦ ꯏꯃꯥꯁꯨ ꯆꯥꯗꯕꯅꯤꯅ ꯂꯩꯔꯤ ꯆꯥꯅꯤꯡꯗꯕ ꯍꯥꯏꯗꯤ ꯑꯅꯧꯕꯗꯣ ꯆꯅꯧ ꯆꯥꯕ ꯍꯥꯏꯅ ꯍꯥꯎꯋꯤꯗꯅ ꯏꯁꯥꯗꯗꯤ ꯁꯣꯛꯀꯗꯣꯏꯕ ꯗꯦꯗꯣ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯔꯤꯕꯁꯤ ꯌꯥꯝ ꯊꯣꯠꯂꯦ ꯍꯧꯖꯤꯛ ꯑꯔꯤꯕꯅꯤ ꯀꯥꯏꯅ ꯀꯟꯕꯗ ꯇꯧꯗꯦꯕ ꯑꯔꯤꯕ ꯌꯥꯝ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤꯌꯦ ꯌꯥꯝꯅ ꯀꯌꯥꯝ ꯂꯩꯔꯤ ꯕꯣꯔꯥ 8-9 ꯂꯩꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯝꯁꯤꯒꯤ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯐꯧꯗ ꯋꯥꯠꯇꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯣꯏ ꯑꯗꯨꯅꯤ ꯏꯃꯣꯏꯅꯨ ꯅꯤꯡꯉꯤꯁꯦ ꯏꯃꯣꯏꯅꯨꯒ ꯐꯧꯑꯣꯏꯕꯤꯒ ꯅꯤꯡꯉꯤꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ
ꯑꯣ ꯏꯃꯣꯏꯅꯨꯁꯦ ꯆꯥꯛꯀꯤ ꯂꯥꯏꯔꯣ ꯆꯦ ꯐꯧꯒꯤ ꯂꯟꯒꯤ ꯂꯥꯏ ꯂꯟꯒꯤ ꯑꯣ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯆꯦꯆꯦꯗꯤ ꯄꯤꯗꯣꯏꯅꯤ ꯃꯥꯅ ꯀꯅꯥ ꯍꯣꯏ ꯑꯗꯨꯒꯤ ꯐꯧꯑꯣꯏꯕꯤꯅ ꯐꯧ ꯄꯤꯔꯛꯑꯅꯤꯗꯅ ꯏꯃꯣꯏꯅꯨꯅ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯅꯤꯗꯅ ꯑꯗꯨ ꯅꯨꯡꯉꯥꯏꯗꯣꯏꯕ ꯑꯩꯈꯣꯏ ꯆꯦꯆꯦꯁꯦ ꯍꯦꯛꯇ ꯂꯥꯏꯗ ꯈꯨꯔꯨꯝꯃꯦ ꯌꯥꯝ ꯍꯩꯌꯦ ꯈꯣꯏꯔꯝꯃꯦ ꯃꯥ ꯉꯁꯤ ꯏꯃꯣꯏꯅꯨꯁꯨ ꯃꯥꯅ ꯂꯣꯏ ꯇꯧꯋꯦ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯃꯥꯅ ꯂꯣꯏ ꯊꯣꯡꯉꯦ ꯑꯣ ꯆꯥꯛ ꯊꯣꯡꯉꯒ ꯇꯧꯔꯤꯔꯥ ꯇꯧꯔꯤꯅꯤ ꯉꯥ ꯀꯠꯂꯦꯗꯅ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯊꯣꯡꯒꯗꯕ ꯊꯥꯛꯀꯗꯕ ꯃꯌꯥꯝꯗꯣ ꯀꯠꯂꯦꯗꯅ ꯑꯗꯨꯒ ꯊꯣꯡꯉꯤꯕ ꯑꯊꯣꯡꯕꯗꯣ ꯑꯃꯨꯛ ꯀꯠꯂꯤꯕ ꯑꯩꯈꯣꯏꯁꯨ ꯊꯣꯡꯕ꯭ꯔꯣ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯇꯧꯗꯔꯦ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯣ ꯑꯩꯁꯨ ꯉꯝꯗꯦꯗꯅ ꯀꯩꯅꯣ ꯊꯣꯡꯕ ꯊꯥꯛꯄ ꯀꯠꯄ ꯀꯩꯀꯥ ꯑꯩ ꯀꯩꯝ ꯉꯝꯗꯦꯗꯅ ꯇꯣꯛꯑꯦ ꯍꯌꯦꯡ ꯅꯣꯡꯃ ꯑꯃ ꯇꯧ ꯇꯥꯔꯦ ꯏꯃꯣꯏꯅꯨ ꯏꯃꯥ ꯋꯥꯈꯜꯁꯤꯡꯗꯣ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯇꯨꯝꯃꯨ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯝ ꯀꯟꯅ ꯈꯟꯗꯦꯗ ꯑꯩ ꯃꯍꯧꯁꯥꯗꯒꯤ ꯏꯃꯣꯏꯅꯨꯁꯦ ꯀꯌꯥ ꯇꯧꯔꯛꯇꯦꯕ ꯑꯩꯈꯣꯏꯗꯤ ꯇꯧꯕ꯭ꯔꯅꯦ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯅꯨꯡꯇꯤꯒꯤ ꯐꯨꯡꯒꯥ ꯍꯧꯋꯤ ꯍꯣꯏ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯅꯥꯏꯔꯒ ꯂꯩ ꯕꯕꯥꯅꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯐꯨꯡꯒꯥꯗ ꯑꯩꯈꯣꯏ ꯕꯕꯥ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯠꯂꯤ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯏ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯏꯃꯣꯏꯅꯨ ꯀꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯔꯛꯇꯦ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯅꯁꯨ ꯇꯧꯔꯝꯗꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤꯗꯤ ꯀꯠꯂꯤꯗꯅ ꯑꯩꯈꯣꯏ ꯂꯥꯏꯙꯨꯛ ꯊꯥꯟꯕ ꯃꯇꯝꯗ ꯐꯨꯡꯒꯥꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯨꯗ ꯑꯩꯈꯣꯏ ꯆꯦꯆꯦꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯧ ꯍꯩꯌꯦꯕ ꯍꯩꯌꯦ ꯃꯥꯅ ꯑꯗꯨꯝ ꯇꯧꯋꯦ ꯃꯣꯏꯒꯤꯗꯤ ꯏꯃꯣꯏ ꯆꯥꯛꯀꯗꯣ ꯍꯣꯏ ꯀꯩꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯥ ꯀꯠꯄꯤ ꯈꯣꯠꯄꯤꯒꯁꯦ ꯑꯝꯇ ꯇꯧꯔꯝꯗꯦ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯇꯧꯔꯛꯇꯦꯕ ꯊꯥꯏꯅꯗꯒꯤ ꯇꯧꯔꯛꯇꯦ ꯊꯥꯏꯅꯗꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯍꯥꯏꯗꯤ ꯐꯨꯡꯒꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯣ ꯐꯨꯡꯒꯥ ꯂꯩꯔꯨꯗꯣ ꯑꯗꯨ ꯅꯨꯡꯇꯤꯒꯤꯗꯤ ꯈꯣꯏꯔꯝꯃꯛꯏꯗꯅ ꯙꯨꯛ ꯊꯥꯔꯛꯏ ꯑꯗꯒꯤ ꯆꯥꯛ ꯅꯨꯡꯇꯤꯒꯤ ꯀꯠꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯩꯁꯤꯃ ꯑꯗꯨꯝ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯔꯤꯝ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯦ ꯐꯨꯡꯒꯥꯒ ꯂꯩꯇ꯭ꯔꯦꯗ ꯏꯃꯥ ꯒ꯭ꯌꯥꯁ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯊꯝ ꯌꯥꯗ꯭ꯔꯣ ꯊꯝꯗ꯭ꯔꯦ ꯁꯥꯃꯨꯛ ꯍꯧꯖꯤꯛ ꯑꯃ ꯇꯧꯔꯒꯅꯦ ꯌꯣꯠꯁꯕꯤ ꯂꯩꯌꯦ ꯍꯣꯏ ꯌꯣꯠꯁꯕꯤꯗꯣ ꯑꯗꯨꯕꯨꯗꯤ ꯐꯨꯡꯒꯥ ꯃꯅꯤꯡꯗ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯃꯩ ꯍꯧꯗ꯭ꯔꯦꯕ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯒꯤ ꯇꯞꯊꯣꯛꯄ ꯀꯥꯗꯣ ꯑꯗꯨꯗꯗꯤ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯃꯩ ꯍꯧꯗꯦꯕ ꯀꯩꯗꯧꯔꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯩ ꯍꯧꯅꯗ꯭ꯔꯦꯗꯅ ꯍꯣꯏ ꯅꯍꯥꯟꯈꯣꯏꯗꯤ ꯈꯣꯡꯒꯥꯎꯝ ꯏꯁꯤꯡꯁꯦ ꯏꯔꯨꯖꯅꯕꯁꯦ ꯀꯣꯔꯐꯨ ꯑꯆꯧꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯃꯩꯁꯦ ꯍꯧꯋꯦꯗꯣ ꯍꯧꯖꯤꯛꯇꯤ ꯏꯟꯗꯛꯁꯟꯗ ꯂꯣꯏꯅ ꯃꯩ ꯁꯥꯍꯜꯂꯕꯅꯤꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯣꯂꯔꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯐꯨꯡꯒꯥꯗ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯂꯥꯏꯒꯤꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯥꯗꯤ ꯀꯣꯀꯥ ꯑꯗꯨꯝ ꯄꯀꯠꯇ ꯃꯈꯠꯂꯤ ꯀꯠꯂꯤ ꯑꯩ ꯃꯁꯤ ꯉꯥꯡꯁꯤꯗꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯛꯇꯤ ꯎꯗ꯭ꯔꯦ ꯍꯥ ꯑꯩꯅ ꯁꯨꯝ ꯃꯥ ꯉꯁꯥꯏꯗꯒꯤꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏꯁꯦ ꯑꯗꯩꯗ ꯀꯅꯥꯅ ꯏꯃꯥ ꯕꯣꯕꯥ ꯇꯨꯝꯗꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯧꯔꯛꯏꯗꯣ ꯁꯣꯝꯗꯩ ꯂꯥꯎꯔꯛꯄ ꯍꯣꯏ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯇꯧꯕꯅꯤꯗ ꯄꯨꯡ 12 ꯇꯥꯁꯜꯂꯛꯑꯦꯅ ꯏꯃꯥꯁꯦ ꯁꯨꯝ ꯇꯨꯝꯗꯕꯁꯦ ꯕꯥꯔꯣ ꯇꯥꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯔꯦ 12 ꯃꯈꯥꯏꯕꯨ ꯇꯥꯗꯣꯔꯦ ꯏꯃꯥ 12 ꯃꯈꯥꯏ ꯇꯥꯔꯦ ꯇꯨꯝꯃꯣ ꯍꯣꯏ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝ ꯌꯥꯗ꯭ꯔꯤꯌꯦ ꯁꯨꯝ ꯄꯣꯊꯥꯔꯒ ꯇꯨꯝꯃꯣ ꯍꯣꯏ ꯋꯥꯈꯟꯗꯣ ꯇꯨꯝꯅꯤꯡꯕꯒꯤ ꯇꯨꯝꯃꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯅ ꯑꯗꯨꯝ ꯈꯜꯂꯣꯌꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦꯌꯦ ꯑꯗꯨꯃꯥꯏꯅ ꯇꯨꯝꯍꯧꯔꯣꯀꯣ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯒꯦ ꯍꯥꯏꯅꯣ ꯅꯪꯁꯨ ꯆꯠꯂꯨꯒꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯇꯨꯝꯃꯨꯈꯤꯒꯦ ꯀꯥꯏꯗꯅꯣ ꯐꯃꯨꯡꯗ ꯐꯃꯨꯡꯗ ꯅꯪ ꯀꯔꯣꯝ ꯀꯥꯗ ꯇꯨꯝꯃꯤ ꯑꯩꯅ ꯁꯤ ꯊꯪꯅꯕ ꯀꯥ ꯏꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯁꯦ ꯑꯣ ꯑꯉꯥꯡꯈꯩ ꯑꯃꯨꯛ ꯇꯨꯝꯃꯣ ꯌꯥꯔꯔꯣꯏꯕ ꯏꯃꯥ ꯁꯨꯝ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯉꯥꯡꯈꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯦꯆꯦꯒ ꯑꯕꯨꯡꯉꯣꯒ ꯇꯨꯝꯃꯦꯕ ꯀꯅꯥꯒ ꯆꯦꯆꯦꯒ ꯑꯕꯨꯡꯉꯣꯒ ꯑꯣ ꯑꯕꯨꯡꯉꯣ ꯇꯨꯝꯃꯤꯕ ꯑꯗꯣ ꯃꯥꯕꯨꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯆꯦꯆꯦꯗꯤ ꯇꯨꯝꯗ꯭ꯔꯤꯕ ꯇꯨꯝꯕ ꯌꯥꯔꯔꯣꯏꯕ ꯍꯌꯦꯡꯗꯤ ꯃꯦꯝꯃꯦ ꯂꯥꯛꯇꯣꯏꯅꯦꯕ ꯉꯟꯇꯥ ꯍꯧꯒꯠꯗꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯍꯣꯏ ꯇꯨꯝꯃꯁꯤꯀꯣ ꯆꯨꯝꯅ ꯂꯥꯛꯇꯣꯏꯔꯥ ꯀꯩ ꯏꯃꯥ ꯎꯅꯕ ꯂꯥꯛꯇꯣꯏꯅꯤ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯍꯥꯏꯅ ꯑꯣ ꯑꯗꯨꯅꯦꯕ ꯃꯁꯨ ꯅꯨꯄꯤꯅꯁꯨꯅꯦ ꯕ꯭ꯂꯨ ꯍꯥꯎꯁꯀꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯁꯦꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯇꯣꯏꯕ ꯑꯗꯨ ꯌꯥꯍꯧ ꯊꯦꯡꯉꯅꯤꯕ ꯁꯨꯝ ꯇꯨꯝꯗ꯭ꯔꯗꯤ ꯍꯣꯏ ꯌꯥꯍꯧꯕꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯗꯦꯗ ꯑꯩ ꯊꯦꯡꯉꯅꯤ ꯍꯥꯏꯕ ꯑꯕꯦꯝ ꯍꯣꯏꯁꯨ ꯂꯣꯏ ꯊꯦꯡꯉꯅꯤꯕ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯍꯣꯏ ꯑꯕꯦꯝꯃ ꯍꯣꯏ ꯇꯨꯝꯗ꯭ꯔꯤꯕ ꯑꯝꯇ ꯇꯨꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯁꯨꯝ ꯀꯧꯔꯕꯅꯤꯅ ꯇꯨꯝꯗ꯭ꯔꯤꯕ ꯑꯩꯅ ꯋꯥꯔꯤ ꯁꯥꯕꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯦ ꯑꯩꯁꯨ ꯑꯁꯣꯝꯗꯩ ꯂꯥꯎꯅ ꯉꯥꯡꯉꯛꯑꯦ ꯑꯗꯨꯗꯤ ꯃꯣꯏ ꯑꯃꯐꯥꯎ ꯇꯨꯝꯗ꯭ꯔꯦꯗꯅ ꯅꯪ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯣ ꯂꯧ ꯎꯕ꯭ꯔꯥ ꯐꯧ ꯀꯌꯥꯝ ꯍꯥꯞꯄꯝꯃꯦ ꯀꯔꯤ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯉꯁꯥꯏꯗꯩ ꯍꯪꯉꯤꯗꯣ ꯆꯦꯆꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯍꯪꯉꯦ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯂꯧ ꯎꯕꯒꯤ ꯅꯤꯡꯁꯤꯡꯉꯛꯏꯕ ꯂꯧꯁꯦ ꯃꯥ ꯑꯗꯨꯝ ꯎꯖꯕꯅꯦ ꯑꯩꯅ ꯎꯍꯟꯗ꯭ꯔꯕ ꯀꯩꯅꯣ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦꯅ
ꯐꯔꯦ ꯋꯥꯏ ꯁꯪꯗ꯭ꯔꯣ ꯁꯤ ꯃꯤꯉꯣꯟꯗ ꯎꯍꯟꯈꯤꯕꯁꯤꯅ ꯎꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩ ꯎꯍꯣꯅꯗꯤ ꯑꯩ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯍꯣꯏ ꯃꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯍꯥꯟꯋꯥꯏꯁꯨ ꯄꯪꯎ ꯎꯗꯦꯗ ꯎꯕꯨꯗꯤ ꯎꯏꯌꯦꯕ ꯅꯪꯒꯤ ꯗꯗꯥ ꯍꯣꯏ ꯀꯔꯤ ꯍꯣꯏꯅ ꯍꯣꯏ ꯗꯗꯥ ꯍꯣꯏꯗ ꯇꯧꯔꯒ ꯇꯥꯇꯣꯟꯒ ꯗꯗꯥꯒꯅ ꯇꯧꯔꯒ ꯎꯕꯤꯗꯅ ꯍꯣꯏ ꯃꯣꯏꯅ ꯆꯠꯄꯤꯗꯅ ꯑꯗꯣ ꯑꯆꯪꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯑꯗꯣ ꯏꯃꯥ ꯐꯔꯦ ꯇꯨꯝꯃꯣ ꯃꯅꯤ ꯐꯧꯁꯦ ꯍꯥꯎꯖꯥꯠꯂꯥ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯌꯥꯝ ꯍꯥꯎꯋꯤ ꯀꯪꯅ ꯐꯧꯔꯒ ꯆꯥꯁꯤꯀꯣ ꯍꯣꯏ 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 ꯆꯥꯁꯦ ꯆꯥꯁꯦ ꯆꯥꯈꯤꯔꯣꯏ ꯑꯅꯧꯕ ꯑꯅꯧꯕ ꯆꯥꯈꯤꯔꯣꯏꯕ ꯍꯌꯦꯡ ꯀꯣꯠꯇ ꯃꯇꯣꯝꯗ ꯃꯥꯏ ꯀꯪꯖꯔꯛꯑꯅꯤ ꯍꯣꯏ ꯀꯣꯠꯇꯨꯁꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯀꯣꯠꯇ ꯌꯥꯝ ꯌꯥꯎꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯠꯇꯦꯅ ꯀꯨꯝꯁꯤꯁꯦ ꯍꯣꯏ ꯍꯣꯏ ꯋꯥꯠꯇꯦ ꯋꯥꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯀꯪ ꯊꯣꯛꯑꯁꯨ ꯋꯥꯠꯇ꯭ꯔꯦ ꯏꯆꯥꯎꯁꯨ ꯅꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯦ ꯑꯩꯗꯤ ꯀꯨꯝꯁꯤꯗꯤ ꯀꯔꯤꯝ ꯌꯥꯎꯗꯦꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯀꯔꯤꯝ ꯈꯪꯗꯦꯕ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯄꯣꯊꯥꯔꯣ ꯑꯩ ꯆꯠꯂꯒꯦ ꯋꯥꯔꯤ ꯍꯧꯔꯛꯑꯅꯨꯀꯣ ꯏꯃꯥ ꯀꯥꯏꯗꯅꯣ ꯇꯨꯝꯃꯨꯔꯤꯕꯅꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯁꯣꯝꯗ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯑꯁꯣꯝ ꯐꯝꯕꯝꯗ ꯑꯁꯣꯝ ꯐꯃꯨꯡꯗ ꯆꯠꯂꯨꯔꯣ ꯆꯠꯂꯒꯦ ꯇꯨꯝꯍꯧꯔꯣ ꯏꯃꯥ ꯄꯥꯡꯒꯜꯅ ꯁꯣꯜꯂꯕꯅꯤꯅ ꯍꯥꯏꯕ ꯐꯧꯗꯤ ꯈꯔ ꯀꯪꯅ ꯐꯧꯕꯗꯨ ꯅꯨꯡꯉꯥꯏꯌꯦꯕ ꯆꯅꯧ ꯆꯥꯕꯁꯦ ꯏꯃꯥꯁꯦ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯈꯜ ꯂꯩꯔꯕ ꯆꯅꯧ ꯑꯣꯏꯁꯦ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯃ ꯃꯅꯤ ꯐꯧ ꯑꯣꯏꯔꯦ ꯃꯅꯤ ꯐꯧꯁꯦ ꯆꯥꯛ ꯍꯥꯎꯖꯥꯠꯂ ꯍꯥꯎꯋꯤ ꯑꯗꯒꯤ ꯑꯔꯤꯕꯁꯨ ꯀꯌꯥꯝ ꯂꯩꯕ ꯌꯥꯝ ꯂꯩꯔꯤ ꯕꯣꯔꯥ 3 ꯂꯩꯔꯤ ꯏꯃꯥ ꯌꯥꯝ ꯐꯔꯦꯗ ꯅꯣꯡꯃꯩꯕꯤꯐꯥꯎ ꯀꯣꯟꯅꯔꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕ ꯆꯥꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥ ꯑꯃ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯦ ꯏꯃꯥ ꯑꯃ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯦ ꯗꯤꯄꯥꯂꯤꯒ ꯏꯃꯥꯒ ꯆꯥꯗ꯭ꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ 3 ꯑꯩꯈꯣꯏ 4ꯁꯨ ꯌꯥꯝ ꯆꯥꯗꯦꯕ ꯌꯥꯝ ꯆꯥꯗꯦꯕ ꯆꯥꯛꯇꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯥꯁꯟꯕ ꯌꯥꯗꯦꯕ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯆꯥ ꯌꯥꯄꯣꯟꯇꯦ ꯆꯥꯅꯤꯡꯉꯦꯅ ꯄꯪꯆꯥ ꯆꯥ ꯌꯥꯄꯣꯟꯇꯦ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯗꯤꯍꯦ ꯐꯠꯇꯕꯅꯤꯅ ꯍꯥꯏꯕ ꯁꯨꯝ ꯐꯝꯖꯤꯟꯗꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯌꯥꯗꯦꯕ ꯏꯃꯥꯁꯦ ꯇꯨꯝꯍꯧꯔꯣ ꯍꯥꯏꯔ ꯁꯨꯝ ꯋꯥꯔꯤ ꯍꯧꯗꯣꯔꯛꯄꯁꯤꯗ ꯑꯩꯁꯨ ꯆꯠ ꯌꯥꯗ꯭ꯔꯦ ꯑꯕꯦꯝꯃ ꯇꯨꯝꯕ ꯌꯥꯔꯝꯃꯔꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯕꯦꯝꯃ ꯀꯥꯏ ꯂꯩꯒꯦ ꯇꯨꯝꯍꯧꯔꯤꯌꯦ ꯐꯃꯨꯡꯗ ꯑꯣ ꯇꯨꯝꯃꯨꯔꯣꯆꯣ ꯑꯗꯨꯗꯤ ꯁꯨꯝ ꯉꯥꯡ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅ ꯇꯥꯕ꯭ꯔꯣ ꯃꯥꯏꯕ ꯑꯩ ꯉꯥꯡꯕ ꯇꯥꯏꯌꯦ ꯁꯤꯗ ꯃꯥꯗꯤ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤꯅꯤ ꯏꯃꯥꯒꯤ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯤꯗ ꯀ꯭ꯔꯣꯛ ꯍꯥꯏꯕꯗ ꯃꯥ ꯍꯥꯟꯅ ꯆꯣꯡꯊꯗꯣꯏꯅꯦ ꯐꯃꯨꯡꯗꯒꯤ ꯀꯥꯏ ꯇꯨꯝꯒꯦ ꯑꯁꯤꯗ ꯇꯨꯃꯤꯟꯅꯔꯤ ꯑꯩꯒ ꯑꯩꯗꯤ ꯉꯝꯗꯦꯗꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯆꯩꯁꯨ ꯑꯃꯨꯛ ꯃꯥꯏ ꯇꯧꯕꯅꯤꯅ ꯃꯥꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯔ ꯆꯦꯟꯈꯤꯗꯣꯏꯅꯦ ꯏꯃꯥꯏ ꯃꯅꯥꯛꯇ ꯑꯕꯦꯝꯃ ꯀꯔꯝꯕꯅꯣ ꯁ꯭ꯇꯦꯂꯤꯟ ꯑꯣ ꯑꯆꯧꯕꯗꯣ ꯑꯧ ꯑꯆꯧꯕꯗꯣ ꯑꯍꯟꯗꯣ ꯃꯣꯏꯗꯤ ꯌꯥꯝ ꯐꯩꯗ ꯂꯣꯏꯅ ꯁꯨꯁꯤꯡꯁꯦ ꯂꯥꯏꯔꯤꯛꯇꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯌꯧꯅꯈ꯭ꯔꯦ ꯃꯣꯏꯗꯤ MSc ꯂꯣꯏꯔꯦ ꯑꯗꯒꯤ B.Ed ꯑꯃꯨꯛ ꯇꯧꯔꯤ ꯍꯧꯖꯤꯛ PhD ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯃꯨꯛ ꯇꯧꯗꯣꯔꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯇꯝꯍꯟꯈꯤꯒꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯅꯅꯕ ꯇꯝꯍꯜꯂꯨ ꯀꯩꯅꯣ ꯍꯣꯏ ꯇꯧꯗ ꯌꯥꯕ꯭ꯔꯣ ꯑꯉꯥꯡꯅꯤꯅ ꯑꯍꯜ ꯑꯣꯏꯔꯗꯤ ꯐꯕ ꯃꯥꯅꯦ ꯌꯥꯝ ꯇꯝꯃꯦ ꯑꯗꯨꯗꯤ ꯃꯥꯁꯨ ꯇꯝꯃꯦ PhD ꯇꯧꯗꯣꯔꯦ ꯍꯟꯗꯛ MA ꯇꯧꯗꯣꯏꯔꯣ MA ꯂꯣꯏꯔꯦ ꯗꯣꯛꯇꯔ ꯍꯥꯏꯍꯟꯗꯣꯏꯕ ꯗꯣꯛꯇꯔꯦꯠ ꯇꯝꯗꯣꯏꯕ ꯗꯣꯛꯇꯔꯅ ꯍꯣꯏ ꯃꯃꯥꯗꯧꯅ ꯃꯃꯥ ꯀꯥꯅꯣꯟꯗꯤ ꯀꯝꯗꯧꯔꯤ ꯀꯥꯅꯣꯟꯗꯤ ꯏꯃꯥꯏ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯆꯩ ꯑꯩ ꯅꯥꯛꯇ ꯑꯧ ꯏꯃꯥꯅ ꯍꯦꯛꯇ ꯆꯩꯔ ꯊꯥꯕꯤꯈꯤꯕ ꯊꯣꯏꯗꯣꯛꯅ ꯆꯩꯕ ꯅꯠꯇꯦꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯩꯇꯕꯩ ꯋꯥꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡꯗꯤ ꯁꯥꯕꯤꯌꯨꯀꯣ ꯑꯁꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯆꯦꯞꯊꯔ ꯌꯦꯡꯉꯒ ꯀꯤꯗꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯏꯃꯥꯁꯦ ꯃꯥꯗꯤ ꯑꯩ ꯀꯤꯔꯤꯕ ꯆꯩꯔꯛꯀꯅꯤꯅ ꯀꯤꯔꯤꯕ ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯕ ꯑꯁ ꯏꯃꯥꯅ ꯍꯟꯗꯛꯇꯤ ꯌꯥꯝꯁꯨ ꯐꯨꯕꯤꯔꯦ ꯃꯉꯣꯟꯗ ꯆꯩꯁꯨ ꯆꯩꯕꯤꯔꯦ ꯀꯔꯝ ꯀꯥꯟꯗ ꯑꯁ ꯌꯥꯝ ꯐꯨꯕꯤꯈ꯭ꯔꯕꯅꯤ ꯀꯅꯥꯅ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯆꯠꯂꯣꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯣ ꯃꯥꯏ ꯃꯇꯧꯗꯣ ꯑꯩꯈꯣꯏꯒ ꯆꯥꯟꯅꯖꯕꯗꯣ ꯃꯥꯁꯨ ꯌꯥꯝꯅ ꯅꯩꯖꯩꯗꯅ ꯇꯧꯔꯒ ꯌꯥꯝ ꯇꯞꯄꯦꯕ ꯇꯞꯄꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯃꯥꯁꯨ ꯑꯩꯗꯤ ꯍꯌꯦꯡ ꯍꯪꯒꯦ ꯍꯌꯦꯡ ꯀꯧꯒꯦ ꯌꯥꯝ ꯂꯥꯛꯆꯕꯅꯦ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯝ ꯉꯁꯤꯕꯨꯗꯤ ꯂꯥꯏꯒꯤ ꯊꯕꯛꯅꯤꯅ ꯏꯃꯨꯡ ꯆꯪꯉꯝꯗ꯭ꯔꯦꯕ ꯃꯄꯥꯟꯗ ꯂꯥꯛꯑꯦ ꯂꯥꯏꯗꯨꯛꯇꯤ ꯈꯪꯗꯦ ꯂꯥꯏꯒꯤ ꯑꯗꯩ ꯍꯌꯦꯡꯕꯨꯗꯤ ꯄꯔꯤꯈꯥ ꯂꯩ ꯍꯥꯏꯕꯅꯤ ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯁꯨ ꯄꯔꯤꯈꯥ ꯂꯩꯌꯦꯕ ꯃꯥ ꯀꯩꯅꯣꯔꯣ ꯑꯧ ꯄꯔꯤꯈꯥ ꯇꯥꯗꯣꯏꯕ ꯃꯣꯏ ꯀꯔꯤꯒꯤ ꯊꯕꯛꯀꯤ ꯄꯔꯤꯈꯥ ꯇꯧꯕꯒꯤ ꯐꯔꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯍꯦꯟꯖꯜꯂꯛꯑꯦ
ꯑꯗꯣ ꯇꯨꯝꯃꯁꯤ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯩꯗꯤ ꯉꯜꯂꯤꯕꯣꯏꯗꯅꯤ ꯉꯟꯗ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯔꯦ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕ ꯇꯨꯝꯃꯣ ꯏꯃꯥ ꯄꯣꯊꯥꯔꯣ ꯐꯧꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏ ꯊꯝꯕ 이마 ꯐꯧꯒꯗꯣ ꯀꯣꯠꯇ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯔꯤꯕꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯅꯧꯕꯔꯥ ꯍꯥꯞꯄꯤꯁꯦ ꯑꯧ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯣꯡꯃꯩ ꯐꯥꯎ ꯆꯥꯛ ꯀꯣꯟꯅꯔꯅꯤ ꯅꯣꯡꯃꯩ ꯑꯃ ꯐꯥꯎ ꯀꯣꯟꯅꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯇꯨꯝꯃꯣ ꯁꯝꯖꯥꯏ ꯑꯣꯏꯅ ꯊꯤꯜꯂꯛꯄ꯭ꯔꯣ ꯊꯤꯜꯂꯛꯑꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯏ ꯋꯥꯔꯤꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯝ ꯂꯩꯔꯤ ꯍꯥ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ ꯁꯝꯖꯥꯏ ꯍꯣꯏꯅ ꯊꯤꯜꯂꯛꯑꯦ ꯃꯤ ꯂꯥꯛꯑꯦ ꯑꯇꯣꯞꯄ ꯃꯤꯁꯨ ꯃꯥꯅ ꯃꯤ ꯄꯨꯕꯤꯔꯛꯑꯦꯕ ꯍꯣꯟꯖꯟꯅꯅꯕ ꯐꯔꯦꯗ ꯄꯩꯁꯥꯕꯨꯗꯤ ꯄꯤꯕꯤꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯏ ꯁꯪꯅ ꯍꯣꯟꯖꯟꯕꯤꯔꯝꯃꯦ ꯀꯣꯠꯇ ꯍꯥꯞꯆꯟꯕꯤꯔꯝꯃꯦ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯀꯣꯠꯇꯗꯤ ꯑꯅꯧꯕ ꯂꯩꯔꯤꯗ ꯑꯅꯧꯕꯁꯨ ꯂꯩꯔꯤ ꯑꯔꯤꯕꯁꯨ ꯂꯩꯔꯤ ꯌꯥꯝ ꯐꯔꯦ ꯃꯊꯪ ꯆꯍꯤ ꯐꯥꯎ ꯆꯥꯔꯁꯤ ꯑꯔꯤꯕꯗꯨꯅꯅꯦ ꯕꯣꯔꯥꯗ ꯍꯥꯞꯆꯜꯂ ꯊꯝꯃꯦꯕ ꯑꯅꯧꯕꯗꯨꯅ ꯑꯗꯨꯝ ꯍꯩꯗꯣꯛꯑꯦꯗꯅ ꯂꯩꯕꯥꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯕꯣꯔꯥꯕꯨ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯂꯩ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯝ ꯈꯜꯂꯨꯔꯅꯨꯀꯣ ꯈꯜꯂꯔꯣꯏ ꯇꯨꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯣ ꯍꯌꯦꯡꯗꯤ ꯅꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯑꯅꯤ ꯍꯌꯦꯡꯗꯤ ꯅꯁꯨ ꯅꯨꯄꯥꯁꯤꯡ ꯂꯣꯏ ꯂꯥꯛꯑꯅꯤꯕ ꯀꯅꯥ ꯑꯒꯨ ꯍꯣꯏ ꯑꯒꯨꯒ ꯂꯤꯖꯨꯟꯒ ꯅꯥꯎꯕꯣꯏꯒ ꯄ꯭ꯔꯦꯝꯖꯤꯠꯀ ꯅꯨꯡꯊꯤꯟ ꯃꯣꯏ ꯄꯨꯡ 2ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯌꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯏꯃꯥ ꯇꯨꯝꯃꯣꯕ ꯑꯗꯨꯅ ꯃꯣꯏ ꯐ꯭ꯂꯥꯏꯠꯇ ꯆꯠꯇꯣꯏꯕ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯏ ꯀꯔꯤ ꯌꯦꯡ ꯆꯠꯂꯤꯅꯣ ꯀꯣꯏꯕ ꯆꯠꯂꯤꯅꯦ ꯁꯨꯝ ꯂꯝ ꯌꯦꯡꯕ 이마 ꯇꯨꯝꯃꯣꯃꯤ ꯍꯣꯏ ꯌꯥꯔꯦ ꯇꯨꯝꯃꯣ ꯅꯪꯁꯨ ꯆꯠꯂꯒꯦꯀꯣ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦꯅ ꯈꯜꯂꯣ ꯍꯣꯏ ꯑꯩ ꯇꯨꯝꯕꯨꯗꯤ ꯇꯨꯝꯅꯤꯡꯗꯅ ꯇꯠꯂꯤꯅꯤ ꯉꯁꯥꯏꯒꯤ ꯍꯣꯏ ꯇꯨꯝꯃꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯣꯌꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯨꯝꯃꯛꯑꯦꯌꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯀꯣ ꯏꯃꯥ ꯑꯩꯗꯤ ꯋꯥꯈꯜꯗ ꯈꯜꯂꯨꯔꯗꯤ ꯇꯨꯝ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯇꯨꯝꯅꯤꯡꯉꯦꯅ ꯑꯗꯨꯝ ꯇꯨꯝꯍꯧꯔꯣ ꯌꯥꯔꯦ ꯍꯣꯏ ꯇꯨꯝꯃꯒꯦ ꯐꯔꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦꯀꯣ ꯇꯨꯝꯃꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯒꯤ ꯗꯅꯦꯗꯤ ꯗꯅꯦ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤꯗꯅ ꯅꯨꯡꯗꯥꯡꯗ ꯐꯨꯠꯂꯥꯎ ꯐꯥꯎꯗꯣꯛꯑ ꯂꯥꯛꯑꯝꯕꯗꯣ ꯅꯨꯡꯗꯥꯡꯗ ꯐꯨꯠꯂꯥꯎ ꯐꯥꯎꯗꯣꯛꯑ ꯂꯥꯛꯑꯝꯃꯤꯗꯅ ꯍꯣꯏ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡꯗꯤ ꯀꯩꯗꯧꯗꯣꯏꯕ ꯁꯨꯝ ꯂꯥꯛꯇꯣꯏꯕ ꯏꯔꯨꯖꯕꯤꯒꯤꯅꯤ ꯍꯥꯏ ꯂꯥꯛꯁꯨꯅ ꯀꯩꯗꯧꯔꯒꯦ 이루비니 하람이 막 ꯁꯨꯡꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯃꯇ 라가니 ꯈꯨꯒꯦꯅꯦ ꯅꯣꯔꯦꯅꯦ ꯗꯅꯦꯅꯦ ꯃꯣꯇꯦꯅꯦ ꯂꯣꯏꯔꯕ ꯂꯣꯏꯗ꯭ꯔꯤ ꯀꯅꯥ ꯋꯥꯠꯂꯤ ꯃꯨꯅꯤꯟꯗ꯭ꯔꯣ ꯍꯣꯏ 하이러오네 마탕 ꯈꯣꯒꯦꯟꯗ꯭ꯔꯣ 호겐 하이그래 ꯈꯣꯒꯦꯟ 하이드꯭ꯔꯕ 하이그래 파테소리 ꯑꯗꯒꯤ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯣꯃꯣ ꯃꯦꯃꯦ ꯂꯣꯏꯔꯦ ꯃꯦꯃꯦꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯀꯅꯥꯗ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯑꯣ ꯀꯨꯏꯔꯦ ꯃꯥ ꯍꯥꯏꯔꯛꯄ ꯉꯁꯤ ꯅꯠꯇꯦ ꯉꯁꯤ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯗꯤ ꯃꯥ ꯍꯌꯦꯡ ꯀꯅꯥ ꯊꯤꯜꯂꯛꯀꯗꯣꯏꯕ ꯃꯋꯥꯅ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯗꯨꯅꯅꯦ ꯑꯩ ꯐꯣꯟ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯁꯪꯗ꯭ꯔꯦ ꯑꯗꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯁꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯤ ꯁꯨꯡꯁꯥ ꯁꯥꯟꯅꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯋꯥꯈꯜꯗꯤ ꯑꯩꯗꯤ ꯈꯟꯗꯕ ꯌꯥꯗꯦꯕ ꯍꯦꯛꯇ ꯈꯜꯂꯛꯑꯦꯕ ꯀꯔꯝ ꯇꯧꯁꯤꯔꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯥ ꯂꯩꯔꯝꯃꯤ ꯐꯧꯗꯣ ꯀꯥꯏ ꯊꯝꯕ ꯌꯥꯝ ꯀꯪꯖꯥꯠꯂꯥ ꯆꯣꯠꯖꯥꯠꯂꯥ ꯀꯪꯅ ꯄꯤꯔꯛꯑꯦ ꯀꯪꯅ ꯃꯣꯏꯗꯤ ꯂꯧ ꯂꯣꯛꯄ ꯀꯨꯏꯔꯦꯕ ꯆꯥꯛꯀꯧꯕꯩꯗꯨꯗ ꯂꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯊꯤꯜꯂꯛꯄꯅ ꯗꯤꯁꯦꯝꯕꯔꯗ ꯊꯤꯜꯂꯛꯑꯦꯕ ꯄꯨꯔꯥ ꯐꯖꯅ ꯀꯪꯉꯒ ꯄꯤꯔꯛꯑꯦꯕ ꯐꯧꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯌꯥꯔꯦ ꯇꯧꯔꯔꯣꯏ ꯀꯣꯠꯇ ꯅꯣꯡꯃ ꯐꯧꯔꯁꯨ ꯌꯥꯅꯦꯕ ꯆꯥꯕꯗꯣ ꯑꯁ ꯀꯔꯤꯝꯇ ꯐꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯥ ꯍꯌꯦꯡ ꯀꯥꯂꯦꯟꯗ ꯈꯥꯏꯗꯧꯅꯤꯅ ꯑꯣ ꯐꯧꯗꯤ ꯀꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯦ ꯊꯥ ꯑꯝꯗ ꯕꯣꯔꯥ 2 ꯐꯥꯟ ꯆꯥꯗꯦꯕ ꯀꯥꯏ ꯆꯥꯔꯨꯅꯦ ꯆꯥꯗꯦ 2 ꯆꯥꯛꯇꯤ ꯐꯥꯟ ꯆꯥꯗꯅ ꯆꯥꯗꯦ ꯑꯗꯨꯅ ꯕꯣꯔꯥ 2 ꯄꯥꯔꯁꯨ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯕ ꯆꯥꯅꯤꯕ ꯂꯩꯔꯤꯕ ꯏꯃꯥ ꯑꯗꯨ ꯋꯥꯈꯜ ꯈꯜꯂꯨꯔꯅꯣ ꯃꯤ ꯍꯣꯏ ꯈꯜꯂꯔꯣꯏꯌꯦ ꯑꯗꯨꯗꯤ ꯀꯩꯅꯣꯍꯣꯏꯗꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯁꯤꯗ ꯀꯥꯅꯣꯟ ꯍꯣꯏꯗꯤ ꯂꯩꯕ꯭ꯔꯥ ꯌꯥꯝꯅ ꯃꯣꯏꯁꯨ ꯂꯣꯏ ꯂꯩ ꯃꯣꯏ ꯂꯣꯏ ꯂꯧ ꯎꯏꯌꯦ ꯂꯣꯏꯅꯃꯛ ꯗꯗꯥꯁꯨ ꯍꯟꯗꯛ ꯁꯪꯒꯝ ꯑꯃ ꯄꯥꯜꯂꯦ ꯇꯥꯇꯣꯟ ꯍꯣꯏꯗꯤ ꯈꯔ ꯌꯥꯝ ꯎꯏ ꯅꯣꯔꯦꯟꯁꯨ ꯐꯅꯌꯥꯝ ꯎꯕꯅꯤ ꯂꯧ ꯈꯣꯒꯦꯟꯗꯤ ꯎꯗ꯭ꯔꯦ ꯃꯥꯗꯤ ꯄꯤꯔꯛꯑꯦ ꯃꯥꯁꯨ ꯂꯧꯁꯥꯟ ꯑꯣꯏꯅ ꯂꯧꯔꯦ ꯃꯆꯥꯁꯤꯡꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯜ ꯂꯩꯔꯝꯅꯤ ꯂꯧ ꯍꯥꯏꯁꯤ ꯏꯃꯥꯁꯦ ꯂꯧꯁꯤꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯗꯣꯔꯕꯅꯤ ꯉꯁꯤꯁꯦ ꯈꯜꯂꯔꯣꯏꯗ ꯌꯥꯔꯅꯤ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯃꯤ ꯇꯨꯝꯃꯨꯔꯒꯦꯕ ꯊꯦꯡꯉꯦꯕ ꯆꯠꯂꯦ ꯀꯗꯥꯏ ꯇꯨꯝꯒꯦ ꯅꯪꯕꯨ ꯑꯩ ꯑꯁꯣꯝꯗ ꯇꯨꯝꯃꯦ ꯊꯪꯅꯕ ꯀꯥꯁꯤꯗ ꯏꯃꯥꯒ ꯃꯃꯥꯡꯗ ꯏꯃꯥꯒꯤ ꯂꯨꯈꯨꯝꯗ ꯇꯨꯝꯃꯦ ꯑꯩ ꯐꯔꯦ ꯏꯃꯥ
ꯑꯕꯦꯝ ꯍꯣꯏ ꯂꯩ ꯀꯥꯗꯨꯗꯤ ꯑꯕꯦꯝ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯅꯦ ꯑꯩꯒ ꯑꯣ ꯏꯃꯥ ꯇꯨꯝꯃꯦꯀꯣ ꯍꯣꯏ ꯇꯨꯝꯃꯣ ꯆꯠꯂꯦ ꯑꯩ ꯋꯥꯔꯤ ꯁꯥꯔ ꯇꯨꯝ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯃꯥ ꯇꯨꯝꯍꯧꯔꯣ ꯌꯥꯔꯦ ꯑꯕꯦꯝꯗꯁꯨ ꯍꯥꯏꯕꯤꯔꯒ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯨꯈꯤꯒꯦ ꯏꯃꯥꯅ ꯉꯥꯡꯅꯤꯡꯕꯗ ꯑꯗꯨꯝ ꯉꯥꯡꯉꯣꯀꯣ ꯅꯪ ꯇꯨꯝꯃꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯇꯨꯝꯃꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯗ ꯍꯣꯏ ꯑꯗꯨꯝ ꯃꯤꯁꯤꯡ ꯂꯩꯔꯗꯧꯅꯤ ꯉꯁꯤꯗꯤ ꯇꯨꯝꯃꯔꯣꯏꯕ ꯉꯁꯤ ꯏꯃꯥꯅ ꯁꯥꯅꯤꯡꯕ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯔꯛꯑꯣ ꯍꯣꯏ ꯑꯩꯁꯨ ꯐꯃꯨꯡꯗ ꯂꯩꯒꯦꯕ ꯂꯩꯌꯣ ꯎꯪꯉꯦꯕ ꯃꯣꯇꯦ ꯃꯊꯪ ꯆꯍꯤꯒꯤꯁꯨ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯊꯝ ꯌꯥꯗ꯭ꯔꯣ ꯌꯥꯏꯌꯦ ꯆꯥꯁꯦ ꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯗꯣꯏꯅꯦ ꯆꯥꯔꯤꯕ꯭ꯔꯣ ꯆꯥꯔꯤꯌꯦ ꯃꯊꯪ ꯍꯥꯀꯨꯝꯒꯤꯗꯣ ꯐꯔꯦ ꯑꯔꯤꯕ ꯍꯥꯏꯗꯨ ꯁꯨꯝ ꯂꯩꯁꯟꯉꯁꯨ ꯍꯥꯎꯄꯣꯠꯇꯦꯕ ꯍꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯀꯣꯟꯅ ꯆꯥꯕ ꯏꯃꯥ ꯑꯩ ꯇꯨꯝꯃꯦ ꯇꯨꯝꯃꯣ ꯍꯧꯖꯤꯛ ꯆꯥꯔꯤꯁꯤꯅꯦꯕ ꯃꯊꯪ ꯂꯥꯛꯀꯗꯣꯏꯗꯣ ꯐꯧꯕꯣꯟꯕꯨ ꯈꯥꯎꯕ ꯌꯥꯎ ꯇꯥꯁꯟꯕ ꯌꯥꯎ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯌꯥꯎꯔꯛꯏꯗ ꯂꯧꯕꯨꯛꯇꯒꯁꯨ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒ ꯊꯥꯔꯝꯕ꯭ꯔꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒ ꯊꯥꯔꯝꯕ꯭ꯔꯕ ꯀꯨꯝꯁꯤꯗꯤ ꯊꯥꯗꯦꯗ ꯅꯍꯥꯟꯋꯥꯏ ꯍꯋꯥꯏ ꯊꯥꯗꯦꯕ ꯀꯩꯝꯇ ꯑꯩ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯈꯪꯗꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯍꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯊꯥꯏꯅ ꯌꯥꯝ ꯊꯥꯔꯝꯗꯨꯗꯤ ꯍꯋꯥꯏꯒꯥꯁꯦ ꯆꯍꯤ ꯑꯃꯗ ꯑꯣꯟꯅꯕ ꯑꯗꯨꯝ ꯂꯣꯏ ꯊꯥꯏꯅ ꯕꯕꯥꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯀꯔꯤ ꯍꯋꯥꯏꯅꯣ ꯄꯪꯍꯨꯟꯗ ꯍꯟꯖꯤꯜꯂꯤ ꯍꯅꯨꯕꯗꯣ ꯃꯈꯨꯠ ꯃꯁꯥꯗ ꯌꯥꯎꯈ꯭ꯔꯕ ꯆꯍꯤ ꯑꯃ ꯆꯥꯕ ꯑꯣꯛꯅꯕ ꯍꯋꯥꯏ ꯍꯨꯜꯂꯤ ꯀꯩꯅꯣ ꯃꯥ ꯍꯨꯜ ꯃꯌꯥꯝꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯟꯁꯤꯡ ꯂꯩꯔꯤꯉꯩꯒꯤꯗꯣ ꯅꯨꯡꯉꯥꯏꯀꯣ ꯅꯣꯏ ꯏꯁꯧ ꯄꯨꯅꯣꯒ ꯂꯩꯔꯤꯉꯩꯒꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯕ ꯑꯍꯜ ꯂꯩꯕ ꯀꯥꯏꯗꯣ ꯄꯥꯈꯣꯜ ꯍꯥꯏꯔꯁꯨ ꯅꯨꯡꯁꯤꯗꯣ ꯃꯣꯏꯁꯨ ꯃꯤ ꯈ꯭ꯋꯥꯏ ꯃꯤꯒ ꯃꯥꯟꯅꯗꯦ ꯕꯦꯕꯥꯔꯗ ꯌꯥꯝ ꯐꯖꯅ ꯉꯥꯡꯕꯤꯌꯦꯕ ꯑꯩꯈꯣꯏꯗ ꯃꯦꯝꯃ ꯁꯤꯃ ꯆꯠꯊꯣꯛꯁꯤꯔꯥ ꯁꯤꯃ ꯀꯧꯁꯤꯔꯥ ꯇꯞ ꯉꯥꯡꯖꯔꯤꯕꯅꯤꯗ ꯀꯧꯕꯗꯤ ꯑꯩ ꯃꯤꯡ ꯑꯗꯨꯝ ꯀꯧꯕ ꯅꯣꯡꯃꯗꯤ ꯀꯅꯥꯅꯣꯝ ꯌꯦꯂꯥꯡꯀꯥꯏꯗ ꯑꯉꯥꯡꯈꯩ ꯄꯨ ꯆꯠꯈꯤꯑꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦꯅ ꯏꯆꯦ ꯃꯅꯤ ꯅꯣꯏ ꯃꯥꯕꯣꯛ ꯃꯅꯤꯁꯤꯅ ꯊꯧꯅꯥ ꯐꯕꯗꯣ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏ ꯄꯨ ꯆꯠꯊꯣꯛꯈ꯭ꯔꯦ ꯅꯣꯏ ꯏꯁꯧ ꯄꯨꯅꯣꯗꯨꯅ ꯀꯞꯄꯤ ꯄꯣꯠꯅꯤ ꯊꯑꯣꯏꯅ ꯅꯆꯥꯅꯤ ꯅꯪ ꯀꯨꯁꯤꯅꯤ ꯃꯦꯝꯃ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯊꯑꯣꯏ ꯀꯞꯄꯤ ꯄꯣꯠꯅꯤꯃ ꯑꯉꯥꯡ ꯂꯩꯇꯦꯅ ꯑꯍꯟꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯂꯣꯏ ꯐꯩꯕ ꯃꯕꯨꯛ ꯌꯥꯝ ꯍꯨꯃꯥꯡꯗꯨ ꯁꯧꯒꯗꯧꯔꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯃꯨꯡ ꯄꯨꯟꯕꯁꯨ ꯌꯥꯔꯅꯤ ꯅꯣꯏ ꯅꯕꯣꯛ ꯂꯂꯤꯇꯥ ꯁꯤꯒꯤ ꯃꯈꯥ ꯊꯪꯒꯤꯗꯣ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏ ꯌꯥꯗꯦꯕ ꯃꯥꯁꯨ ꯐꯦꯠ ꯍꯦꯛꯇ ꯇꯧꯕꯗꯣ ꯑꯉꯥꯡꯗꯣ ꯏꯔꯥꯡꯀꯥꯏ ꯄꯨꯈꯤꯑꯅ ꯀꯞꯄꯤꯕꯅꯤ ꯄꯨꯅꯣꯗꯨ ꯊꯑꯣꯏꯅ ꯀꯞꯄꯤꯕ ꯅꯆꯥꯅꯤꯅ ꯅꯪ ꯀꯨꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯨꯡꯁꯤꯕꯅ ꯑꯍꯟꯁꯤꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯨꯃꯥꯡꯗꯨꯝ ꯁꯧꯗꯧꯔꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯨꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯌꯥꯗꯦ ꯃꯣꯆꯦ ꯐꯧꯗꯨꯗꯤ ꯀꯅꯥꯅ ꯇꯛꯄꯤ ꯑꯣꯇꯣꯗ ꯄꯨꯔꯦ ꯑꯣꯇꯣꯗ ꯏꯔꯣꯝꯗ ꯅꯣꯔꯦꯅꯁꯨ ꯇꯛꯑꯦ ꯅꯣꯔꯦꯅꯁꯨ ꯇꯛꯄꯤꯕ ꯅꯆꯥꯅꯨꯄꯥꯅ ꯏꯃꯥ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏ ꯇꯨꯝꯃꯣ ꯌꯥꯔꯦ ꯄꯨꯡ ꯐꯅꯌꯥꯝ ꯇꯥꯔꯝꯃꯅꯤ ꯕꯥꯔꯣ ꯇꯥꯔꯕꯣ 12:30 ꯇꯥꯔꯦ ꯑꯣ ꯉꯁꯤꯒꯤ ꯇꯨꯝꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯇꯨꯝꯃꯁꯦ ꯑꯩ ꯇꯨꯝꯃꯦ ꯍꯣꯏ ꯈꯪꯉꯦ
ꯆꯥꯛꯇꯤ ꯃꯅꯤ ꯐꯧꯔꯥ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯣꯠꯂꯦ ꯈꯪꯗꯦ ꯑꯩ ꯎꯗꯦ ꯑꯃꯇ ꯏꯃꯥ ꯆꯥꯔꯤꯗꯨꯗꯤ ꯆꯥꯕꯗꯤ ꯆꯥꯏꯌꯦꯕ ꯑꯥꯎ ꯑꯗꯨꯒ ꯃꯁꯛꯇꯣ ꯕꯨꯛꯇꯛ ꯇꯧꯋꯦ ꯗꯔꯝꯅ ꯀꯧꯏꯗꯅ ꯃꯊꯪꯗ ꯗꯔꯝ ꯊꯥꯅꯤ ꯍꯥꯏꯔꯝꯕꯅꯤ ꯀꯅꯥꯅ ꯇꯥꯁꯟꯗꯥꯏꯅ ꯑꯣ ꯗꯔꯝꯅ ꯄꯥꯝꯃꯕ ꯃꯅꯤ ꯐꯧꯗꯨꯁꯨ ꯈꯔ ꯌꯥꯡꯉꯝꯒꯅꯤ ꯗꯔꯝꯅ ꯈꯔ ꯂꯨꯝꯕ ꯀꯨꯝꯁꯤꯗꯤ ꯀꯔꯤ ꯐꯧ ꯊꯥꯔꯤ ꯀꯨꯝꯁꯤꯗꯤ ꯃꯅꯤ ꯐꯧ ꯑꯣ ꯐꯔꯦ ꯇꯧꯔꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯍꯦꯟꯗ꯭ꯔ ꯒꯣꯕꯤꯟꯗ꯭ꯔ ꯈꯣꯒꯦꯟꯗ꯭ꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯏ 5 ꯅꯨꯄꯥ 5 ꯂꯩ ꯃꯥꯒꯤ ꯅꯠꯇꯦ ꯅꯣꯏ ꯑꯕꯣꯝꯆꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯩꯗꯧꯋꯦꯕ ꯍꯥ ꯀꯔꯤ ꯑꯕꯣꯝꯆꯥꯗꯣ ꯁꯤꯈ꯭ꯔꯦ ꯑꯣ ꯁꯤꯈ꯭ꯔꯕꯣꯏ ꯀꯨꯏꯔꯦꯗ ꯍꯣꯏꯅꯦ ꯀꯥꯎꯔꯤꯕ ꯑꯩ ꯆꯍꯤ 30 ꯁꯨꯔꯦ ꯌꯥꯝ ꯐꯩꯌꯦꯕ ꯃꯣꯏꯒꯥꯗꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦꯕ ꯉꯁꯤꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯋꯦꯍꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯊꯥꯔꯝꯃꯖꯥꯠꯅꯣ ꯍꯥ ꯍꯣꯏ ꯅꯨꯡꯁꯥ ꯁꯥꯔꯛꯇꯣꯏꯕ ꯅꯍꯥꯟꯈꯩꯗꯤ ꯏꯪꯊꯝꯊꯥꯗꯤ ꯏꯪꯉꯛꯑꯅꯤ ꯍꯧꯖꯤꯛ ꯍꯧꯔꯛꯑꯅꯤ ꯅꯝꯕꯔ ꯀꯌꯥ ꯊꯥꯔꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯑꯅꯣꯛꯇꯗꯤ ꯄꯨꯈꯤꯒꯦ ꯍꯥ ꯏꯃꯥꯒꯤꯁꯦ ꯐꯃꯨꯡꯁꯦ ꯅꯝꯕꯔ ꯀꯌꯥ ꯊꯥꯔꯛꯀꯦꯗ ꯌꯦꯡꯒꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯃꯣꯃꯣꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯏꯃꯥ ꯐꯔꯦ ꯌꯥꯔꯦ ꯃꯣꯏ ꯂꯩꯔꯗꯤ ꯈꯔ ꯋꯥꯏ ꯁꯪꯉꯦ ꯅꯝꯕꯔ 1ꯗꯩ ꯊꯥꯔꯤꯁꯦ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯇꯜꯂꯦꯕ ꯍꯣꯏ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ ꯏꯃꯥꯁꯨ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯨꯃꯥꯡ ꯁꯧꯔꯦ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯁꯦ ꯌꯥꯝ ꯁꯥꯕ ꯏꯃꯥꯒꯤ ꯀꯥꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨꯅ ꯁꯣꯝꯗ ꯂꯥꯛꯑꯅꯨ ꯈꯔ ꯆꯠꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯅꯤ ꯀꯩꯅꯣꯗꯤ ꯁꯤꯗꯤ ꯃꯨꯊꯠꯄꯁꯨ ꯍꯩꯇꯦꯅꯦ ꯑꯩꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯃꯨꯊꯠꯄꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯑꯣꯐꯇ ꯅꯝꯕꯁꯨ ꯌꯥꯗ꯭ꯔꯤꯅꯤꯅꯦ ꯑꯃꯨꯛ ꯊꯝꯕꯗ ꯑꯗꯨꯝ ꯂꯥꯛꯏ ꯃꯩ ꯃꯨꯠꯂꯤꯔꯣ ꯀꯩꯅꯣꯅꯤꯗ ꯍꯥ ꯁꯤꯁꯦ ꯍꯤꯇꯔꯁꯦ ꯃꯨꯊꯠꯀꯦ ꯇꯧꯕ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯍꯩꯇ꯭ꯔꯦ ꯑꯣꯐꯇ ꯅꯝꯕꯗꯣ ꯌꯥꯗꯦ ꯑꯣꯐꯁꯦ ꯆꯠꯂꯨ ꯌꯥꯗꯦꯕ ꯌꯥꯗꯦ ꯇꯨꯝꯃꯣ ꯌꯥꯔꯦ ꯀꯩꯀꯥꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯗꯣ ꯂꯩꯔꯤꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯨꯝꯃꯅꯤ ꯍꯣꯏ ꯂꯩꯊꯔꯝꯃꯤꯅꯦ ꯂꯩꯊꯔꯦ 1ꯗ ꯊꯝꯃꯦ ꯁꯥꯏꯠꯁꯨ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗ꯭ꯔꯦ ꯑꯣꯟꯊꯣꯛꯑꯒ ꯊꯝꯃꯦ ꯌꯥꯔꯦ ꯏꯃꯥ ꯌꯥꯔꯦ ꯇꯨꯝꯃꯣ ꯄꯨꯡ 1 ꯇꯥꯁꯜꯂꯛꯑꯦ ꯃꯣꯃꯣ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕ ꯂꯣꯏ ꯇꯨꯝꯈ꯭ꯔꯦ ꯏꯃꯥ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡ 1 ꯇꯥꯔꯦ ꯍꯧꯖꯤꯛ
ꯑꯣ ꯌꯥꯝ ꯊꯦꯡꯉꯖꯥꯠꯅꯤꯅꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯣꯡꯉꯥꯜꯂꯛꯀꯗꯕ ꯇꯨꯝꯃꯣ ꯏꯃꯥ ꯍꯣꯏ ꯇꯨꯝꯃꯦ ꯅꯪꯁꯨ ꯇꯨꯝꯃꯣ ꯍꯣꯏ ꯑꯩꯁꯨ ꯇꯨꯝꯃꯣ